BJP की Wangangloi OINA Leiba T Michael Lamjathang HAOKIP Churachandpur District की panel Da Leiba Masagi Yum Ngasi Numit Yung Matung Pung Amarom Taba Matamda Masak Khangdaba Miyoi Kharana Mei Tharamle Hari T Michael Lamjathang HAOKIP na Ngasi Numit Yung Matung Pung Amaga Minute Taraga Nitoi Chatpa Matamda social media da Thagalakiba post amada Maki Yum Hathai Haina Su Khangnaba Asida Maki Mama Amadi Mapa Lehowi Hari Mei Tharamliba Asi Khulai Paiba Cookie supremacists Amadi Cookie Lalawa Singna Sathagiba Tho ni Haina post adu mahangna pen da phongdoragi mahaka phana nungai nataba leirabasu imung manugi miyoi singda tainaroi dabani achumbagi da mahak kaidongda handuna cheloi hairi panbayai madudi ngasi Cookie jo kanglup singna Cookie NP amadi Cookie Students Organization ki mijeng makhada state asigi chief minister N Biren Singh gi mayokta miyangi rally amachu chalibani masigeloina ningsung yaba amana chaliba tha asigi kunda taruki nuvidangda mahak masai yum asimaktada anirak suboina imungi ka ani Mei Tharambasu laikre ngasigi thodok asi tharaga mahaki bathakta chathaba etek asi ahumlak sure mamang saigi me tarukta ahan boina Maki Yum Kulai Paiba Miyoi Kharana Mei Thaba Amadi Nawai Kapsimagi Thodok Thokpa Laikre Masigaloina na Sahi Asimaki April Kunga Nipan dasu Maku Hatnaba Honaramba Laikrabani